Finally, hotel yore. Room yengase. Wow, single bed oirame yam nungaire. Single bed oirambase ama. Syo, mapangi view. Khufajado mathakta yengdabada. Asian Games ki bag ani thambirame akhoi gi amamam. Nungdangi light mayam jone. Nungdanga ayukka nungdinga different oibagi mai phibamdo. Oh, makhaje yengdabadadi. Khoi maya maitai masa maya khoi hotel jige anakpada market layena market ta khoi walking oina chaline khoi leiba hotel do ne sisina do sa khoi maya lang gana chaline khoi lekai gi type ta Wenzhou ki mapham amada koi ba chaline mapham jamna fazai Moshi maphamse manungsida ugi u ngata ariba thainagi pochai mayam amsu lay hai ne maphamse u ngata na si changbam ne moigi maphamse lakte haide hi tongaga jahaso basita lakadaban sigi gari jina manungda moigi mapham amada pugi gari oire sina try. Wow, udah apa ini? Pose do. Cuma farm je koi mani puda gawe de fasan. Koi fasan ni. Lambi mo si manung dalai ba lambi je kari gum posak ama amot pa amata tade. Mo si dai jida cerang plastik je matak ama bok tade. भूत फिल्म कैसा लग रहा है? सही बोला मैं भी अभी उनको यही बोल रही थी भूत बम कहाँ हम तीनों का ये देखो किसको दिखा रहे हैं किसको दिखा रहे हैं मेरा बोला के थे याद तो वो यार नहीं आपके प्रेरणादायी शब्दों ने हमें नई ऊर्जा दी है। आपका आभार माननीय। जिस विश्वास
जो अक्सर आपके मार्गदर्शन में हमें उपलब्ध